matam kuina changba yandana leiramba torbung mamangi relief camp da leiramba sing aduni asi halakpagi mami ni sumna tamna maitai tariba mafam singda changba yabagi ayabado piragadi hena maitai oiba hena nungaigani na khanjai sidigi hena atopa laiba mafam singdasu changlakpa yabagi ayaba pibiragadi hena nungaijagani na khanjai kuina udraba lamaming aman isi matam kuina urudraba auto gi akano kai hai tare signboard kumni ko relief camp da kuina leiraba akoi gi inmate sing ni ahanba horokiba mafam duni asisu sigi mafam thariba mafam sida changba pamani adubu changba ngamdre kharazu lambi da laknari relief camp dagi masa masa gi mayum da changya haiduna Changgani haiduna di lai ado changdi changgada male ngasidi torbung mamang ni torbung direct mid point do dinat te changdoisa akhoi kano porakpa hamung porakpa relief camp da than number sing doni potse putna raise Myanmar lan mi lising kun disaster oiki. Haukiba sa ing lising ani ka kun nga mathui ki Myanmar military coup matung da ethnic armed organization EAO singa akan mamong da numay kap narakhiba duda Myanmar military tatmadaw gi lan mi lising kun namas military officer sa nirom makhoi gi thabak thadok tuna sena ki haina sena badu da yaukiba officer man phongdokri tatmadaw thadok tuna sena badu yaukiba captain Kaung to win kauba amana handak ta Delhi da phongdokibagi matungina India gi awang nang poklamdam ga tainana leiba Myanmar gi Sagaing region da leiba post thadok lamlaga magu selakibani akan birang thokpa horakpa loinana Myanmar military na misam sing panghat pamadi maral mathum sing munbegi mathakta miyoibigi hakpanghan begi thabak sing sa tharaki haiba wafam magna thamkiba loinana December kunga nipan degi hauduna tangkak ahom thokna pangthokadaba mikhalda Myanmar da leiriba wathoki waroi purakpa ngamgani thajadi haiba wafam thamki Captain Kaung na hai Myanmar da satakhiba mihat mipun amadi Myanmar gi lanthum munbegi thabak sing adu masing yamlaba military personnel sing yadi yadavaduna maram oiduna lanmi lising kun amadi military official sanirom tatmadaw thadoktuna cn khiamadi makhoi singadu Myanmar ga Thailand ga tainaba Myanmar manungdi oina liberated zone da lakhi masagi sei 13 subadigi yin o win da leiba defense service
ꯑꯦꯀꯥꯗꯃꯤꯗ ꯆꯪꯗꯨꯅ ꯊꯕꯛ ꯇꯧꯔꯛꯈꯤꯕ ꯍꯧꯖꯤꯛꯅ ꯆꯍꯤ 33 ꯔꯣꯝ ꯁꯨꯔꯕ ꯀꯦꯞꯇꯦꯟ ꯀꯥꯎꯡꯅ ꯏꯪ 2012ꯒꯤ ꯃꯤꯂꯤꯇꯔꯤ ꯈꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯂꯤꯇꯔꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯈꯤ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯒꯥꯏꯡ ꯔꯤꯖꯟꯒꯤ ꯃꯣꯅꯤꯋꯥꯗ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯅꯣꯔꯊ ꯋꯦꯁ ꯀꯃꯥꯟꯗ ꯂꯩꯔꯝꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯈꯤ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯔꯣꯟꯕꯗꯒꯤ ꯃꯇꯝ ꯈꯔ ꯆꯣꯟꯊꯗꯨꯅ ꯂꯩꯔꯕ ꯏꯪ 2012ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯃꯍꯥꯛꯀꯤ ꯄꯣꯁ ꯊꯥꯗꯣꯛꯂꯝꯂꯒ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯒꯥꯔꯤ ꯑꯃꯗ ꯃꯣꯇꯣꯔ ꯕꯥꯏꯛꯁꯤꯡꯗ ꯇꯣꯡꯂꯒ ꯏꯪ 2012ꯒꯤ ꯖꯅꯋꯥꯔꯤ 15ꯗ ꯏꯟꯗꯤꯌꯥ ꯌꯧꯔꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯇꯝ ꯈꯔ ꯆꯣꯟꯊꯔꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯤꯖꯣꯔꯥꯝ ꯌꯧꯔꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯊꯝꯈꯤ ꯊꯕꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯛꯈꯤꯕꯅ ꯑꯋꯥꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯈꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯅꯥꯀꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯖꯣꯔꯥꯝꯗ ꯂꯩꯍꯟꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯀꯦꯞꯇꯦꯟ ꯀꯥꯎꯡꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔ ꯊꯥꯗꯣꯔꯛꯄꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯟꯖꯤꯟꯅꯅꯕ ꯀꯦꯝꯄꯦꯟ ꯇꯧꯔꯤꯕ ꯂꯨꯞ ꯄꯤꯄꯜꯁ ꯒꯣꯜꯒꯤ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯗꯦꯜꯂꯤ ꯐꯥꯎꯕ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯤꯟꯗꯨꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯣꯄꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯖꯥꯏꯜ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯕꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯌꯣꯛꯇ EAO 30 ꯔꯣꯝꯅ ꯊꯕꯛ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ 10 ꯔꯣꯝꯅ ꯃꯤꯂꯤꯇꯔꯤꯒ ꯈꯨꯠꯊꯣꯛꯅꯔꯤ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯔꯤꯖꯦꯛ ꯇꯧꯔꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯈꯤ ꯃꯤꯈꯜ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯊꯥꯒꯗꯧꯔꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯁꯛꯇꯤꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯕꯨ ꯊꯥꯖꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯁꯤꯡꯒꯤꯗꯃꯛ BJP ꯃꯐꯤ ꯁꯦꯝꯕ ꯍꯧꯔꯤ ꯕꯤꯍꯥꯔꯒꯤ ꯃꯤꯅꯤꯁꯇꯔ ꯅꯕꯤꯟꯕꯨ ꯅꯦꯁꯅꯦꯜ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯍꯟꯈ꯭ꯔꯤ ꯃꯊꯪ ꯆꯍꯤ 2016ꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯕ ꯋꯦꯁꯠ ꯕꯦꯡꯒꯜ ꯇꯥꯃꯤꯜ ꯅꯥꯗꯨ ꯄꯨꯗꯨꯆꯦꯔꯤ ꯑꯁꯥꯝ ꯑꯃꯁꯨꯡ ꯀꯦꯔꯂꯥꯒꯤ ꯏꯟꯆꯥꯔꯖ ꯑꯃꯗꯤ ꯀꯣ ꯏꯟꯆꯥꯔꯖꯁꯤꯡ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯈ꯭ꯔꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ JP ꯅꯗ꯭ꯗꯥꯅ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯔꯛꯄꯒ ꯏꯔꯣꯏꯅꯅ ꯃꯊꯪ ꯆꯍꯤ 2023ꯗ ꯑꯁꯥꯝ ꯌꯥꯎꯅ ꯁ꯭ꯇꯦꯠ 5ꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯀꯗꯕꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯤꯈꯜꯁꯤꯡ ꯑꯁꯤꯒꯤ ꯃꯐꯤ ꯁꯦꯝꯂꯛꯄ ꯑꯣꯏꯅ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯕꯤꯍꯥꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯨꯡꯗꯒꯤ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯂꯤꯡꯂꯛꯂꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯃꯤꯅꯤꯁꯇꯔ ꯔꯣꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯔꯤꯕ ꯅꯤꯇꯤꯟ ꯅꯕꯤꯟꯕꯨ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯈ꯭ꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ BJPꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯔꯨꯟ ꯁꯤꯡꯍꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ BJP ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯕꯣꯔꯗꯅ ꯕꯤꯍꯥꯔ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯅꯕꯤꯟꯕꯨ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯄꯥꯔꯇꯤꯒꯤ ꯐꯝ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯄꯨꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯈꯜꯂꯕ ꯅꯤꯇꯤꯟ ꯅꯕꯤꯟ ꯕꯤꯍꯥꯔꯒꯤ ꯄꯇꯅꯥꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄ ꯅꯕꯤꯟ ꯀꯤꯁꯣꯔ ꯄ꯭ꯔꯁꯥꯗ ꯁꯤꯡꯍꯁꯤ BJPꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯝꯕꯗ ꯅꯠꯇꯅ MLA ꯐꯥꯎꯕ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯂꯩꯈꯤꯗꯕꯗꯒꯤ ꯅꯤꯇꯤꯟ ꯅꯕꯤꯟꯅ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯤ ꯃꯍꯥꯛ ꯄꯇꯅꯥꯒꯤ ꯕꯪꯀꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯇꯤꯒꯤ MLA ꯑꯣꯏꯅ ꯈꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛ ꯀꯨꯝꯖꯥ 2010 2015 2010 ꯑꯃꯁꯨꯡ 2015ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯀꯨꯝꯖꯥ 2003ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯕꯥꯏ ꯏꯂꯦꯛꯁꯟꯗꯁꯨ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯀ ꯂꯝꯕꯥ ꯇꯧꯅꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯃꯍꯥꯛꯅ ꯚꯣꯠ ꯃꯁꯤꯡ 50 ꯍꯦꯟꯅ ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯃꯍꯥꯛꯄꯨ ꯅꯦꯁꯅꯦꯜ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯈꯜꯂꯛꯄꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯤ ꯃꯍꯥꯛ ꯕꯤꯍꯥꯔꯒꯤ ꯌꯨꯕ ꯃꯣꯔꯆꯥꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕꯗ ꯅꯠꯇꯅ ꯃꯁꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯠꯇꯤꯁꯒꯔꯒꯤ ꯄꯥꯔꯇꯤꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯛꯈꯤꯕ BJPꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯔꯤ ꯔꯦꯞ ꯑꯃꯗꯤ ꯆꯍꯤ 2ꯒꯤ ꯑꯉꯥꯡ ꯍꯥꯠꯄꯗ ꯃꯔꯥ ꯂꯩꯔꯕ ꯃꯤꯑꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯉꯥꯛꯄꯤꯈꯤꯗ꯭ꯔꯤ ꯀꯨꯝꯖꯥ 2012ꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯕꯗ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯐꯥꯗꯣꯛꯄꯤꯈ꯭ꯔꯕ ꯔꯕꯤ ꯑꯁꯣꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏꯁꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯄꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯉꯥꯛꯄꯤꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯝꯖꯥ 2012ꯒꯤ ꯖꯨꯂꯥꯏ 15ꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯑꯣꯐꯤꯁ ꯄꯥꯏꯕ ꯍꯧꯔꯛꯈꯤꯕꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯑꯁꯤꯒꯨꯝꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯄ꯭ꯔꯤ ꯌꯥꯈꯤꯗꯕꯁꯤ ꯍꯟꯗꯛꯀꯤ ꯁꯤ ꯊꯥꯔꯒ 3ꯂꯛ ꯁꯨꯈ꯭ꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖ 3ꯅ ꯁꯥꯕ ꯕꯦꯟꯆ ꯑꯃꯅ ꯔꯕꯤ ꯑꯁꯣꯛꯅ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯗꯨꯅ ꯁꯤꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯔꯕꯤ ꯑꯁꯣꯛ ꯀꯨꯝꯖꯥ 2015ꯒꯤ ꯁꯦꯞꯇꯦꯝꯕꯔ 13ꯗ ꯕꯣꯝꯕꯦ ꯍꯥꯏ ꯀꯣꯔꯠꯇ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯔꯕ ꯃꯇꯨꯡ ꯀꯨꯝꯖꯥ 2016ꯒꯤ ꯖꯅꯋꯥꯔꯤꯗ ꯀꯣꯔꯠ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕꯅꯤ ꯀꯣꯔꯠꯁꯤꯒꯤ ꯋꯥꯌꯦꯜ ꯑꯗꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯁꯤꯡꯅꯔꯛꯈ꯭ꯔꯕꯁꯨ ꯆꯞ ꯃꯥꯟꯅꯕ ꯋꯥꯌꯦꯜ ꯄꯤꯔꯛꯄꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯃꯔꯁꯤ ꯅꯤꯔꯛꯈꯤꯕꯅꯤ
Sudan da drone gi landa sathaduna Bangladesh ki peacekeeper taruk hatkre nipana sokre Bangladesh ki peacekeepers na landa sathakhiba adu war crime haina UN phongdokre Sudan gi API da lebe United Nations UN gi based drone sisinaduna landa satharakpadi gi Bangladesh ki peacekeeper taruk hat sikre masu nipana aso open kre haina Bangladesh army na phongdokre Bangladesh army na thadurak pa warol amada drone sisinaduna landa satharakhiba mafam adu haujik phaw tang du laita da mafam ama oibaga loinana terrorist singa kuthokna bagi thaudok sing makhadana sathari authorities sing na mathau taba ana lengi thabak sing chathabaga loinana soklaba peacekeepers sing adu gidama rescue operations su makhadana sathari hari US peacekeeping mission da Bangladesh su sauna thaudang lori balai box sing gi manung da ama oibaga loinana Sudan ama sum South Sudan gi marak lam gi sayena ba thoktuna tang du laita draba phibam am oidingai sairak da Bangladesh ki lanwi sing su API da peacekeeper oina mathau tori bani loinana drone gi landar lebak thikraba miyoi sing adu Bangladesh sing aktani amasu makhoi sing adu API gi da UN interim security force da mathau tori bisini UN peacekeepers sing da landa sathakhiba du Sudan gi lanmina yaning da bapungtok ko loinana thawong adu lamen tu henba rapid support force sing nani haina maral sitakli Amaramda Bangladesh ki peacekeepers sing na sathakhiba drone gi landa adu UN gi secretary general Antonio Guterres na akan mamonu yaning da bapungtok ko loinana thawong adu war crime ni hanis pungtok hiari Antonio Guterres na makatara dun hai UN peacekeepers na landa sathakhiba du khwaidi gi sumna bamusum war crime sing thuan bane hanis logani hari Kimna Kiano amasum UPA ki phirep sagalakli Kuki National Organization Kiano amasum United People's Front UPF anina Haojik Central Government ki sathariba dairo ki wari sanabada tungkoi santi lehanaba amasum Kuki zo miyam ki security lehanaba separate administration ki arrangement taunaba lokiba phirep adubu Kuki Kanglup sing ki apunba bodium oideba Kuki NP Manipur kimna sagalakli haina paus na makata